ꯑꯍꯥꯟꯕꯃꯛꯇꯗ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥ ꯄ꯭ꯂꯦꯠꯐꯣꯔꯝ ꯑꯃ ꯑꯣꯏꯔꯤꯕ ꯐꯦꯁꯕꯨꯛꯇ ꯊꯥꯒꯠꯅꯔꯛꯄ ꯏ-ꯄꯥꯎ ꯈꯔ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯊꯝꯖꯔꯤ ꯑꯣꯅꯔꯦꯕꯜ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯌꯨꯝꯅꯥꯝ ꯈꯦꯝꯆꯥꯅ ꯆꯨꯔꯆꯥꯟꯄꯨꯔ ꯆꯪꯉꯨꯕꯗꯒꯤ ꯅꯨꯃꯤꯗꯥꯡ ꯀꯨꯀꯤꯒ ꯖꯣꯃꯤꯒ ꯈꯟꯅ ꯆꯩꯅꯕ ꯊꯣꯛꯈ꯭ꯔꯦ ꯍꯥꯏꯔꯤ ꯀꯨꯀꯤꯁꯤꯡꯅ ꯖꯣꯃꯤꯒꯤ ꯐ꯭ꯂꯦꯒ ꯑꯣ ꯀꯥꯝꯕꯗꯧꯅ ꯀꯥꯝꯈ꯭ꯔꯦ ꯍꯥꯏꯔꯤ ꯃꯅꯤꯄꯨꯔꯗꯒꯤ ꯇꯣꯈꯥꯏꯕ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯇꯥꯜꯂꯤꯕ ꯀꯨꯀꯤ ꯔꯤꯐ꯭ꯌꯨꯖꯤꯁꯤꯡ ꯈꯟꯗꯣꯛꯇꯨꯅ ꯇꯥꯟꯊꯣꯛꯄ ꯃꯊꯧ ꯇꯥꯏ ꯍꯥꯏꯅ ꯖꯦ.ꯑꯦꯐ.ꯗꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯝꯂꯛꯂꯤ ꯇꯣꯔꯕꯨꯡꯗ ꯑꯦꯇꯦꯛ ꯆꯠꯊꯔꯤꯕꯁꯤꯡ ꯄꯨꯡ 24ꯒꯤ ꯃꯅꯨꯡꯗ ꯑꯦꯛꯁꯟ ꯂꯧꯗ꯭ꯔꯕꯗꯤ ꯇꯤꯗꯦꯝ ꯂꯝꯕꯤꯗ ꯃꯇꯝ ꯀꯛꯇꯕ ꯏꯀꯣꯅꯣꯃꯤꯛ ꯕ꯭ꯂꯣꯀꯦꯠ ꯆꯠꯊꯔꯒꯅꯤ ꯍꯥꯏꯔꯤ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯇꯣꯔꯕꯨꯡ ꯃꯅꯤꯡꯗ ꯅꯍꯥꯟ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯑꯦꯇꯦꯛ ꯆꯠꯊꯔꯛꯈꯤꯕ ꯊꯧꯑꯣꯡ ꯂꯨꯞꯁꯤꯡꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯀꯟꯗꯦꯝ ꯇꯧꯅꯔꯛꯂꯤ ꯅꯍꯥꯟ ꯅꯨꯃꯤꯗꯥꯡ ꯄꯨꯡ 13:10 ꯇꯥꯕ ꯃꯇꯝꯗ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯕ ꯇꯣꯔꯕꯨꯡ ꯃꯅꯤꯡꯗ ꯀꯨꯀꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯅꯣꯡꯃꯩ ꯔꯥꯎꯟ ꯀꯌꯥ ꯀꯥꯞꯁꯤꯜꯂꯛꯇꯨꯅ ꯃꯤꯆꯝ ꯃꯤꯌꯥꯝ ꯀꯌꯥ ꯑꯀꯤ ꯑꯈꯪ ꯄꯤꯈꯤꯕ ꯊꯧꯑꯣꯡꯕꯨ ꯇꯣꯔꯕꯨꯡ ꯌꯨꯅꯥꯏꯇꯦꯗ ꯀ꯭ꯂꯕ ꯁꯣꯁꯤꯌꯦꯜ ꯌꯨꯊ ꯗꯤꯕꯦꯂꯞꯃꯦꯟꯠ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯐꯒꯥꯎꯆꯥꯎ ꯂꯝꯊꯥꯕꯣꯡ ꯑꯦꯔꯤꯌꯥ ꯚꯣꯂꯟꯇꯔꯤ ꯑꯦꯁꯣꯁꯤꯑꯦꯁꯟ ꯌꯨꯊ ꯗꯤꯕꯦꯂꯞꯃꯦꯟꯠ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯐꯒꯥꯎꯆꯥꯎ ꯏꯈꯥꯏ ꯌꯨꯊ ꯑꯦꯁꯣꯁꯤꯑꯦꯁꯟ ꯗꯤꯕꯦꯂꯞꯃꯦꯟꯠ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯀ꯭ꯋꯥꯛꯇꯥ ꯃꯣꯏꯔꯥꯡ ꯇꯨꯔꯦꯜꯕꯥꯜ ꯌꯨꯊ ꯗꯤꯕꯦꯂꯞꯃꯦꯟꯠ ꯀ꯭ꯂꯕ ꯐꯒꯥꯎꯆꯥꯎ ꯑꯃꯗꯤ ꯏꯕꯨꯙꯧ ꯊꯧꯒꯜꯂꯣꯜ ꯌꯨꯊ ꯗꯤꯕꯦꯂꯞꯃꯦꯟꯠ ꯀ꯭ꯂꯕ ꯐꯒꯥꯎꯆꯥꯎ ꯏꯈꯥꯏꯅ ꯄꯨꯟꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯗ ꯑꯀꯟꯕ ꯃꯑꯣꯡꯗ ꯀꯟꯗꯦꯝ ꯇꯧꯔꯛꯂꯤ ꯆꯦꯔꯣꯜ ꯑꯁꯤꯅ ꯍꯥꯏ ꯅꯍꯥꯟ ꯇꯣꯔꯕꯨꯡꯗ ꯆꯠꯊꯔꯛꯈꯤꯕ ꯑꯦꯇꯦꯛ ꯑꯗꯨ ꯑꯍꯥꯟꯕ ꯅꯠꯇꯦ ꯇꯣꯔꯕꯨꯡ ꯑꯃꯁꯨꯡ ꯃꯁꯤꯒꯤ ꯑꯀꯣꯏꯕꯗ ꯂꯩꯔꯤꯕ ꯃꯐꯝꯁꯤꯡꯗ ꯀꯨꯀꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯕꯣꯝ ꯑꯃꯗꯤ ꯅꯣꯡꯃꯩ ꯀꯥꯞꯁꯤꯟꯗꯨꯅ ꯑꯦꯇꯦꯛ ꯆꯠꯊꯗꯨꯅ ꯈꯨꯟꯖꯥ ꯀꯌꯥ ꯑꯁꯨꯛ ꯀꯨꯏꯕ ꯃꯇꯝ ꯑꯁꯤ ꯑꯀꯤ ꯑꯈꯪ ꯅꯪꯗꯨꯅ ꯂꯥꯛꯂꯤ ꯑꯗꯨꯕꯨ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁ ꯑꯃꯗꯤ ꯂꯩꯉꯥꯛꯀꯤ ꯃꯔꯤ ꯂꯩꯅꯕ ꯑꯣꯊꯣꯔꯤꯇꯤꯁꯤꯡꯅ ꯇꯦꯔꯣꯔꯤꯁꯁꯤꯡ ꯑꯁꯤꯒꯤ ꯃꯊꯛꯇ ꯆꯞ ꯆꯥꯕ ꯑꯦꯛꯁꯟ ꯑꯃꯠꯇ ꯂꯧꯗꯨꯅ ꯂꯩꯔꯤ ꯍꯥꯏꯅꯁꯨ ꯄꯦꯟꯗꯕ ꯐꯣꯡꯗꯣꯔꯛꯂꯤ ꯇꯣꯔꯕꯨꯡ ꯑꯃꯗꯤ ꯃꯁꯤꯒꯤ ꯑꯀꯣꯏꯕ ꯃꯐꯝꯁꯤꯡꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯃꯇꯤꯛ ꯆꯥꯅ ꯊꯝꯗꯨꯅ ꯑꯀꯟꯕ ꯉꯥꯛꯁꯦꯟꯕꯒꯤ ꯊꯕꯛ ꯂꯧꯈꯠꯄꯒ ꯂꯣꯏꯅꯅ ꯄꯨꯡ 24ꯒꯤ ꯃꯅꯨꯡꯗ ꯅꯍꯥꯟꯒꯤ ꯑꯦꯇꯦꯛ ꯑꯗꯨꯗ ꯆꯦꯟꯅꯕꯁꯤꯡꯒꯤ ꯃꯊꯛꯇ ꯑꯀꯟꯕ ꯑꯦꯛꯁꯟ ꯂꯧꯒꯗꯕꯅꯤ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯊꯕꯛꯇ ꯑꯣꯟꯊꯣꯛꯇꯕ ꯇꯥꯔꯕꯗꯤ ꯇꯤꯗꯦꯝ ꯂꯝꯕꯤꯗ ꯃꯇꯝ ꯀꯛꯇꯕ ꯏꯀꯣꯅꯣꯃꯤꯛ ꯕ꯭ꯂꯣꯀꯦꯠꯀꯤ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯒꯅꯤ ꯃꯁꯤꯗ ꯊꯣꯔꯛꯄ ꯑꯐ ꯐꯠꯇ ꯄꯨꯝꯕ ꯂꯩꯉꯥꯛ ꯑꯃꯗꯤ ꯃꯔꯤ ꯂꯩꯅꯕ ꯑꯣꯊꯣꯔꯤꯇꯤꯅ ꯄꯨꯒꯗꯕꯅꯤ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯔꯛꯂꯤ ꯀꯨꯀꯤꯁꯤꯡꯅ ꯀꯦꯟꯗ꯭ꯔ ꯕꯤꯗ꯭ꯌꯥꯂꯌꯒꯤ ꯃꯍꯩꯔꯣꯏꯁꯤꯡ ꯆꯪꯍꯜꯂꯛꯇꯕꯗꯒꯤ ꯀꯥꯟꯇꯣ ꯁꯥꯕꯜꯗ ꯏꯔꯥꯡ ꯊꯣꯛꯈ꯭ꯔꯦ ꯑꯥꯔꯃꯤꯒꯤ ꯑꯦꯛꯁꯟꯗ ꯅꯨꯄꯤ ꯑꯃ ꯁꯣꯛꯂꯦ ꯂꯩꯃꯈꯣꯡꯗ ꯂꯩꯕ ꯑꯥꯔꯃꯤ ꯍꯦꯗꯀ꯭ꯋꯥꯔꯇꯔꯒꯤ ꯃꯀꯣꯛ ꯊꯣꯡꯕ ꯑꯣꯐꯤꯁꯥꯔꯁꯤꯡꯅ ꯀꯦꯟꯗ꯭ꯔ ꯕꯤꯗ꯭ꯌꯥꯂꯌ ꯂꯩꯃꯈꯣꯡꯗ ꯇꯝꯂꯤꯕ ꯃꯍꯩꯔꯣꯏꯁꯤꯡꯕꯨ ꯇꯦꯛꯇ ꯀꯥꯏꯗꯅ ꯉꯥꯛ ꯁꯦꯟꯗꯨꯅ ꯁ꯭ꯀꯨꯜꯗ ꯂꯥꯛꯄꯗ ꯑꯌꯦꯠ ꯑꯄꯟ ꯄꯤꯍꯜꯂꯣꯏ ꯍꯥꯏꯅ ꯅꯍꯥꯟ ꯊꯥꯖꯕ ꯄꯤꯈ꯭ꯔꯕ ꯃꯇꯨꯡ ꯉꯔꯥꯡ ꯑꯃꯨꯛ ꯍꯟꯅ ꯀꯨꯀꯤ ꯂꯝꯍꯦꯟ ꯇꯨꯍꯦꯟꯕꯁꯤꯡꯅ ꯂꯥꯏꯔꯤꯛ ꯇꯝꯕ ꯆꯠꯂꯤꯕ ꯃꯍꯩꯔꯣꯏꯁꯤꯡ ꯆꯪꯍꯟꯈꯤꯗ꯭ꯔꯦ ꯀꯣꯏꯆꯥꯎꯅꯔꯕ ꯃꯤꯌꯥꯝꯅ ꯑꯥꯔꯃꯤꯅ ꯑꯣꯏꯗꯕ ꯉꯥꯡꯕꯒꯤ ꯃꯥꯌꯣꯛꯇ ꯈꯨꯔꯈꯨꯜ ꯀꯥꯟꯇꯣ ꯁꯥꯕꯜ ꯂꯝꯕꯤꯗ ꯑꯥꯔꯃꯤ ꯒꯥꯔꯤ ꯆꯠꯄ ꯌꯥꯔꯣꯏ ꯍꯥꯏꯅ ꯏꯔꯥꯡ ꯊꯣꯛꯈ꯭ꯔꯦ ꯑꯥꯔꯃꯤꯅ ꯂꯥꯊꯤ ꯆꯥꯔꯖ ꯇꯧꯕꯗ ꯅꯨꯄꯤ ꯑꯃ ꯁꯣꯛꯈ꯭ꯔꯦ ꯊꯧꯗꯣꯛ ꯑꯁꯤ ꯉꯔꯥꯡ ꯏꯝꯐꯥꯜ ꯋꯦꯁꯠ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯔꯤꯕ ꯀꯥꯟꯇꯣ ꯁꯥꯕꯜ ꯂꯣꯝꯗꯒꯤ ꯃꯍꯩ ꯇꯝꯂꯤꯕ ꯃꯍꯩꯔꯣꯏꯁꯤꯡꯅ ꯂꯩꯃꯈꯣꯡꯗ ꯂꯩꯕ ꯀꯦꯟꯗ꯭ꯔ ꯕꯤꯗ꯭ꯌꯥꯂꯌ ꯁ꯭ꯀꯨꯜꯗ ꯃꯍꯩ ꯇꯝꯕ ꯆꯪꯂꯨꯕꯗ ꯊꯣꯛꯈꯤꯕꯅꯤ ꯉꯔꯥꯡ ꯑꯌꯨꯛ ꯄꯨꯡ 8:30 ꯇꯥꯔꯛꯄꯗ ꯃꯍꯩꯔꯣꯏꯁꯤꯡ ꯑꯗꯨ ꯀꯦꯟꯗ꯭ꯔ ꯕꯤꯗ꯭ꯌꯥꯂꯌ ꯁ꯭ꯀꯨꯜ ꯇꯝꯅ ꯒꯥꯔꯤꯗ ꯆꯠꯈꯤ ꯃꯗꯨꯗ ꯑꯦꯛꯁ ꯁꯔꯚꯤꯁꯃꯦꯟ ꯀꯣꯂꯣꯅꯤ ꯃꯄꯥ ꯌꯧꯔꯛꯄꯗ ꯅꯍꯥꯟꯒꯨꯝꯅ ꯀꯨꯀꯤꯁꯤꯡꯅ ꯂꯝꯕꯤꯗ ꯆꯪꯂꯛꯄ ꯌꯥꯔꯣꯏ ꯍꯥꯏꯅ ꯊꯠꯂꯒ ꯊꯝꯈꯤ ꯄꯥꯎ ꯑꯗꯨ ꯇꯥꯕꯗꯒꯤ ꯀꯥꯟꯇꯣ ꯁꯥꯕꯜ ꯈꯨꯔꯈꯨꯜ ꯁꯦꯛꯃꯥꯏ ꯌꯥꯎꯅ ꯑꯀꯣꯏꯕꯒꯤ ꯃꯤꯌꯥꯝ ꯊꯣꯔꯛꯇꯨꯅ ꯀꯨꯀꯤꯅ ꯀꯔꯤꯒꯤ ꯃꯍꯩꯔꯣꯏ ꯆꯪꯕꯗ ꯊꯤꯡꯕꯅꯣ ꯍꯥꯏꯅ ꯀꯥꯟꯇꯣ ꯁꯥꯕꯜꯗ ꯏꯔꯥꯡ ꯍꯧꯔꯛꯈꯤ ꯄꯨꯡ 8:30 ꯇꯥꯔꯛꯄꯗ ꯃꯤꯌꯥꯝꯒꯤ ꯏꯔꯥꯡ ꯑꯗꯨ ꯀꯟꯁꯤꯜꯂꯛꯈꯤ ꯅꯍꯥꯟꯁꯨ ꯀꯨꯀꯤꯁꯤꯡꯅ ꯃꯍꯩꯔꯣꯏ ꯆꯪꯍꯟꯈꯤꯗꯕ ꯑꯗꯨꯗ ꯂꯩꯃꯈꯣꯡꯒꯤ ꯑꯥꯔꯃꯤ ꯑꯣꯐꯤꯁꯥꯔ ꯀꯌꯥ ꯂꯥꯛꯇꯨꯅ ꯃꯇꯨꯡ ꯑꯃꯨꯛ ꯍꯟꯅ ꯇꯧꯍꯜꯂꯣꯏ ꯍꯥꯏꯅ ꯊꯥꯖꯕ ꯄꯤꯈꯤꯕꯅꯤ ꯑꯗꯨꯕꯨ ꯉꯔꯥꯡꯁꯨ ꯀꯨꯀꯤꯁꯤꯡꯅ ꯇꯧꯔꯛꯄꯗ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯗꯦ ꯃꯤꯌꯥꯝꯗ ꯃꯤꯅꯝꯃꯤ ꯍꯥꯏꯗꯨꯅ ꯅꯥꯒꯥ ꯑꯃꯗꯤ ꯃꯩꯇꯩꯁꯤꯡ ꯄꯨꯟꯗꯨꯅ ꯀꯥꯟꯇꯣ ꯁꯥꯕꯜꯗꯒꯤꯅ ꯂꯩꯃꯈꯣꯡ ꯇꯥꯕ ꯂꯝꯕꯤꯗ ꯑꯥꯔꯃꯤ ꯒꯥꯔꯤꯁꯤꯡ ꯆꯠꯄꯗ ꯑꯊꯤꯡꯕ ꯊꯝꯈꯤ ꯃꯗꯨꯗ ꯑꯥꯔꯃꯤꯁꯤꯡ ꯑꯗꯨꯅ ꯂꯥꯊꯤ ꯆꯥꯔꯖ ꯇꯧꯗꯨꯅ ꯅꯝꯐꯨꯗ ꯑꯥꯔꯃꯤ ꯒꯥꯔꯤꯁꯤꯡ ꯑꯗꯨ ꯂꯩꯃꯈꯣꯡ ꯑꯥꯔꯃꯤ ꯀꯦꯝꯞ ꯇꯝꯅ ꯆꯠꯈꯤ ꯊꯧꯗꯣꯛ ꯑꯗꯨꯗ ꯈꯣꯡꯖꯪꯂꯣꯏ ꯅꯨꯄꯤ ꯑꯃ ꯁꯣꯛꯈꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯅꯥꯒꯥ ꯑꯃꯗꯤ ꯃꯩꯇꯩꯁꯤꯡ ꯑꯃꯨꯛ ꯍꯟꯅ ꯄꯨꯟꯁꯤꯟꯗꯨꯅ ꯀꯥꯟꯇꯣ ꯁꯥꯕꯜꯗꯒꯤ ꯂꯩꯃꯈꯣꯡ ꯆꯤꯡꯃꯥꯡ ꯇꯝꯅ ꯆꯪꯁꯤꯟꯅꯕ ꯍꯣꯠꯅꯈꯤ ꯃꯗꯨꯗ ꯃꯨꯛꯅꯔꯛꯂꯕ ꯃꯇꯨꯡ ꯀꯥꯟꯇꯣ ꯁꯥꯕꯜꯗ ꯈꯣꯡꯖꯪꯂꯣꯏꯁꯤꯡꯅ ꯐꯝꯖꯤꯟꯗꯨꯅ ꯂꯩꯈꯤ ꯑꯥꯔꯃꯤꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯈꯣꯡꯖꯪꯂꯣꯏꯁꯤꯡ ꯑꯗꯨꯕꯨ ꯆꯪꯂꯛꯇꯅꯕ ꯊꯠꯂꯒ ꯊꯝꯈꯤ ꯈꯣꯡꯖꯪ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯂꯥꯏꯁ꯭ꯔꯝ ꯇꯝꯐꯥ ꯀꯧꯕꯤ ꯑꯃꯅ ꯍꯥꯏ ꯂꯩꯃꯈꯣꯡꯗ ꯂꯩꯕ ꯀꯦꯟꯗ꯭ꯔ ꯕꯤꯗ꯭ꯌꯥꯂꯌ ꯁ꯭ꯀꯨꯜꯗ ꯑꯉꯥꯡꯁꯤꯡꯅ ꯁ꯭ꯀꯨꯜ ꯆꯠꯄ ꯑꯁꯤ ꯑꯌꯨꯛ ꯄꯨꯡ 8:15 ꯁ꯭ꯀꯨꯜ ꯆꯠꯄꯒꯤ ꯃꯇꯝꯅꯤ ꯑꯗꯨꯕꯨ ꯀꯨꯀꯤ ꯅꯨꯄꯤꯁꯤꯡꯅ ꯂꯩꯃꯈꯣꯡ ꯑꯦꯛꯁ ꯁꯔꯚꯤꯁꯃꯦꯟ ꯀꯣꯂꯣꯅꯤꯗ ꯐꯝꯖꯤꯟꯗꯨꯅ ꯀꯦꯟꯗ꯭ꯔ ꯕꯤꯗ꯭ꯌꯥꯂꯌꯒꯤ ꯑꯉꯥꯡꯁꯤꯡ ꯆꯠꯄ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯊꯤꯡꯗꯨꯅ ꯊꯝꯕꯗꯒꯤ ꯑꯉꯥꯡꯁꯤꯡ ꯁ꯭ꯀꯨꯜ ꯀꯥꯍꯟꯈꯤꯗ꯭ꯔꯦ ꯑꯉꯥꯡꯁꯤꯡ ꯁ꯭ꯀꯨल ꯀꯥꯕꯗ ꯑꯌꯦꯠ ꯑꯄꯟ ꯄꯤꯗꯅꯕ ꯁꯤꯜ ꯗꯤꯕꯤꯖꯟ ꯃꯥꯎꯟꯇꯦꯟ ꯗꯤꯕꯤꯖꯟ ꯑꯣꯐꯤꯁꯥꯔꯒ ꯏꯃꯥ ꯏꯕꯦꯜꯁꯤꯡꯒ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯑꯌꯦꯠ ꯑꯄꯟ ꯄꯤꯗꯅꯕ ꯍꯣꯠꯅꯒꯦ ꯍꯥꯏꯅ ꯌꯥꯅꯕ ꯄꯨꯔꯛꯈ꯭ꯔꯕꯅꯤ ꯑꯗꯨꯕꯨ ꯀꯨꯀꯤꯁꯤꯡꯅ ꯉꯔꯥꯡ ꯇꯧꯔꯤꯕ ꯊꯧꯑꯣꯡ ꯑꯁꯤꯅ ꯑꯥꯔꯃꯤ ꯑꯣꯐꯤꯁꯥꯔꯁꯤꯡꯅ ꯄꯨꯁꯤꯟꯕ ꯉꯝꯂꯔꯣꯏ ꯍꯥꯏꯔꯛꯄꯗꯒꯤ ꯈꯣꯡꯖꯪ ꯑꯁꯤ ꯆꯪꯁꯤꯟꯕꯅꯤ ꯂꯣꯏꯅꯅ ꯀꯔꯤꯒꯨꯝꯕ ꯀꯨꯀꯤꯁꯤꯡꯅ ꯔꯦꯂꯤ ꯅꯠꯇ꯭ꯔꯒ ꯄ꯭ꯔꯣꯇꯦꯁ ꯇꯧꯒꯦ ꯍꯥꯏꯔꯕꯁꯨ ꯀꯥꯡꯄꯣꯛꯄꯤ ꯗꯤꯁꯇ꯭ꯔꯤꯛꯇ ꯑꯣꯏꯅ ꯇꯧꯕꯤꯌꯨ
Imphal West ki mafam asida makal amatagi khongjang changchan birakanu Kuki singna makhatana khongjang changsilaklagadi Maitei amadi naga puna khongjang changsilagani aduna leima khong hairiba mafam asida free movement yahanaba amadi angang singbu school chathok chashan tawbada security matik sana pibiu haiki amaromda nutil pung 3 tarakpa adwaida army singna maitei amadi naga sing adu meter sama hantaraga layu Kuki lamen tuhenba sing tankhai khige hairakpada nahandagi hauna thajaba mangkhrabanina Kuki sing adu takthou makoi leitrabadi aikhoisu handokhige haibadagi nakal anigi marakta muknaba ngahak thoki hairi Kuki singe atingma marakta Chief Minister Yumnam Khemsan Susampurda satuna Bungjagen Baltegi aroiba mathau mangamda saruk yakre Kuki Civil Society Organization CSO amadi Lalolop United Kuki National Army UKNA ge atingma marakta ngarang helicopter da Chief Minister Yumnam Khemsan Susampurda satuna laikhidraba Thanlon Kendragi BJP ge MLA oiramba Bungjagen Baltegi haksang leiron sanbagi tharomda saruk yaduna laikhidraba asigi mafamda aroiba ikai khumnabu utkre Kumza 2023 ge May 3 dagi Manipurda violence thokraba matung Yumnam Khemsana Kuki zone majority oiba Susampur district lakpa ahanba Manipur ge Chief Minister ni Chief Minister Yumnam Khemsan ge ngarangi khongsat aduda thanga kendra ge MLA Tongbram Robindro susaruk yaki Zomi Council na senduna laikhidraba BJP lusingba asigi haksang lairon sanbagi thoram adu Zomi Council ge miyeng makada ngaranu tilpung ama makairom tabada Susampur ge Dorcas Bank de laiva Young Fighter Cemetery da pangthoki Chief Minister lakpana maram orega district asigi mafam singda security gi ngaksan bagi akan bathabak sing lokhatki aroiba mathok mangam pangthokpagi thoram aduda teliba miyamda wa ngangladuna Chief Minister Yumnam Khemsana hai laikhidraba Bungjagil Valte mahaki khwaidagi naknaba marupni Kumza 2023 ge May 3 da thokiba laibak thiba thodokta tamthina sokhiba adu thamoi sokna pende Mahak matam supada mong hadaba ing tapa mesakni haibu wafam tamladuna Chief Minister na hai aihakna Kumza 2017 da ahanbo oina speaker oina leiringe matamda Bungjagen Valte mahaki khwaidagi naknaba marup oiki Chief Minister Yumnam Khemsana hai laibak thiba numit Kumza 2023 ge May 3 gi numidang waramdagi Bungjagen Valte yauna aikhoi punna CM Secretariat thokliba irang ase matau karamna control tawgani haibagi matangda wakhanaki aihak yumda saksanaba halakhi adubu mahakti makatana lehukhibani aihakna khwaidagi hena penribadi aihakna mahakal loinana numit adugi numidangda laiminaram labadi laibak thiba thodo adu nanglamloi May 3 numit aduda aihakna matam aduda minister oiramba aduga haujikna deputy chief minister oiribi Nemsa Kipzenda mahak oriba phibam asida kangpopida handana Imphal adumak lainaba kana haiki amadi security gi akanba ngaksan gi tharangal loinana mahak numit adu Imphal lairaba matung nongalaga akanba ngaksan gi thabakal loinana kangpopida hankhibani haina suningsingki numit adu ehaki punsida kawba ngamdaba khwaidagi nungaitaba thodo ama oina laihoragani hainasu Chief Minister na phongdoki Chief Minister Y Khemsana mahakna helicopter da lakpagi matangda paladuna ngasi Union Home Minister ga virtual oina meeting leibana maram oiduna helicopter da lakpani masin lamdrabadi mahak pairota laklamgani haina su phongdoki Bungjagen Balte gi lairon sanbagi tharamda saruk yaba phangbada apenba phongdokpagal loinana laikhidrabagi imung manungda mahaki maikedagi matam pombada support tawani haibagi thajabasu Chief Minister na thamki Thalon Assembly Constituency da mikalda ahumlak maifakiba Bungjagen Balte Kumza 2023 gi May 3 da matam adugi Chief Minister Nongthomam Biren yauna meeting saruk yaraga mahaki officer residence da halakpagi lambida miyamgi mobta arubo phibam da sokpadagi laikanaduna laklaba matung sahi asigi February 10 da Delhi gi Gurugram Hostel da laikidabani February 12 da laikhidrabagi haksang Delhi dagi Mizoram fawba flight da laklaba matung Vairota Susampur da purakhibani adubo mahaki misi asigi asumba well phangriba fawba haksang lairol chaloi haiduna Zomi Coordination Committee ZCC na akanba khongjang saksanduna lakhibani masina maram oiduna laikhidraba Bungjagen Valte ge haksang Susampur district hostel ge cold storage ta thamlakhibani Kuki CSO sing amadi Lalholop UKNA na ngarang Susampur da total satan laukthokibagi matung inna district asigi kaithal sing thong hangkhide lanai loisang mahi loisang sing thong lon bagal loina makal amatagi gari sing sen khide khongjang sagwatba singna Imphal Susampur lambi ge kaprang manakta lambi thingba ge akanba khongjang changchan ki